Tumba Santa Sahi Say Kuntrama Aigiming Naurim Ccian. Mayan file contract Makale Kaiding. Project no, the from Ccian Lekai. They Kunda Pumsumoji, correct Kumbantingam Lekai. Majority or Maite the minority or Kukina, let on the Kanaba Hor privacy, Eko Mokoi Mapangani and the Kankale, Natragam Tidre Hiberi, Hyrule Lanasi, Atu Matanda, Loisana Hono Dragadi. Mokoi ni Sutabagi Natraga Mokoi Tapna, Kanaba Hobugis and Selet on the Hogudori, Malay Masai Pitria and said that Manipur have said, New Evan Laminabani, I could let me never done the Sisu Manipur to one for my legendary. I don't carry no more than Tapna Kanaba Horoga, Mokoi Insulin Canano, Natraga Asuk Chowna, Equida minority or having Namada Makoina for the scenery, Mr. Mokoi the lady, but for us, Canano of the Kundona, Matotare. Malemase Mina Lainavani, Mubaki Puna Himinabagi Lambida, Amadi, Mitay Singi, Sokat Pagit Lambida, Ayet Papiduna, Kuro Tanghaliba, Chin Cookie Narco Terrorist, Kangu Singh, Marufangna Mutatumatau Tai Haina, Ccian Forum Peace Committee Convener, Angomza Singhaina Fondo Kre. Ccian Forum Peace Committee na Haukiba, Megitang Tara Mangadagi Hona Lalgi Sating Nangliba, Mitay Furuki Selenau Singda. Angam mateng pangbagi makas satharapo ina haukiba November 3 Kulai matik sana paiba kuki militant singna Imphal West District ki Kangsup Singkhongda Mitay Singi mathakta landarakpada aso open nangduna hausi Rajmedi City da layeng sathariba kulngakpa volunteer ani amasung BDF amaga police personnel amaga punna miyoi marida makoigi ana layeng bada mateng oinaba Ccian Forum Peace Committee ki maikaidagi Angambo Sel gi mateng panglorba matung convener singkhaina channel asida mathaki wafam sing asi phongdokhibani singkhaina hai mi phata kuki singna mitei furupo muthatnaba haurakhiba lan ase kaidongai loigani haiba tamangamde maram aduna mama mapa oibisingna masa masu singna sathok khotok matamda kuki singna khundaba lam singda Satanaba warak watem tobiu. Lekai gi volunteer singnasu makha taba manau singda hiram masida poktak pibiu. Kuki sing ase lamdam masida khundariba miyam punna hingminaba pamdaba. Hingcha yaitamba mitei singi saukhatpagi lamjelda ayetpa piriba furup amani. Hairaduna kuki furup ase mapung fana muthatpa mathau tai. Makoi mitei singda itat tatana khanaba hauraga Laigadori Masing Suyamjadaba, Kuki Singna, Mitei Singda, Katnaba, Haubatanatana Kut Taraktuna, me hat pangam liver se, Makoida, Asowa Tona Piva Kangu Amalere, Takpani. Kangu Ado Kanano Haibedo, Kangdok Minaba, Mato Tare, Haiba Wapamasisu, Ccian Forum Peace Committee, Mihut, Silaga, Sinkaina, Tamki. Lakadoriba Kumsing. 2036 da India da pangthokadoriba Olympic Games da lamdam asigi mitei sanarois masing yamna yaunaba kanna sem saduna leigadaba matam asida kuki singna mitei bo namthanaba khatnaba horaga leiri masigi mathakta kumsing 2048 da India asi malem gi saukhatlaba leibak singi manungda sannaba kanna honariba sida Manipur su India gi saruk ama oina saukhat lamjel asida Yaubung Naba, Onagadaba, Asida Cookie Singna, Mitei Singda Onselaga, Tataruk Lom, Lal Toraga, Lere. Maramaduna, Muibaki Sokat, Lamjana Sida Ayat Apanba Piriba, Mi Usitaba, Cookie Furuk Ase, Lamda Masidagi Mapung Fana, Mutatamatau Tai Haibesisu. Convener Chinkaina, Asumna, Wapam Kiama Pungdoroki. Tumba Santa Sahi Say Kuntrama Mayalangjing, the Surompa Keso Aigiming Naurim Ccian.
mayang fal konchak makale kai ding Khurajam na no de lefam kumpan siam ne kai duga ai gi shop jina kakchup chingkhong nakta Ccian forum na haukiba mege tang tram nga dagi leptra chatharakpa kuki na haurukpa lan sida akoina awana taraba maite isinau singi mateng pangbagi chatharakpa ge thabak tharom program ama oina ngasi su koigi kangchup chingkhong da khungakpa khungakpa yauruba isinau soktron lairiba khundrakpam somorjet amadi khuraijam nanau makoini da koina ngamjaba selgi mateng pangbaga loina na BDF oina hariba lanfam da soktron lairiba mutum basanta amadi police personnel naurem kisan hariba isina mari sida khoi Ccian forum peace committee ge mai kaideng si jo khoi semiti mang pangjagre hauji thokliba lanase karam kan loigine haibagi chapchaba khangba ngamdabana ma pawbiri isina ma pawbiri singnasu sai su singna chathoklam daida kadai da salibno kamai tobno haibna singba singa do section na sina binana ba loina na akhoi ge hauji maitei na tariba sidagi changsan ba yadaba mafam singda boundary mark tobirina ba lakai ge volunteer singnasu adugum thabak sing pakhat pinana ba appeal tawjari loina na majority oiriba maitei da minority oiriba kukina letna khana ba horok pa haibase akhoi mokhoi mapangani am kangkale natraga mokhoi kidre haibani hairiba lanase athu matam da loisana ba hono udragade mokhoi mi usutabagi natraga mokhoi na tatna khana ba hobagi sanga se letna hogdori male maise prithvi haibase natraga manipur haibase miyo bina lainana bani akhoi leminna bada ngase su manipur tongan foru mayam leminari adu kari no mokhoi na tatna khana ba horok le mokhoi insali buse kanano natraga mokhoi gi asuk chawna akhoi da minority oi haibagi namada mokhoi na akhoi da signari bise masi mokhoi da leiri ba power se kanano haibjo koi khangdo wino mathau tare 2036 के ओलंपिक्स ता अखोइना मसिंग यामना गोल पोरंगना बा भारत की सानरोय सिंगी मुहुत सिनबदा मणिपुर दगी सानरोय सिंग हेना मसिंग यामना बा अखोइना होनागदो मतम 2048 ता पृथ्वी की चाखरलबा लेबाम ओइगनि हाइना लेबाक सिकी अखोइगी पृथ्वी की चाखरलबा लेबाक सिंग मनुंग सलने लै संगसली भारत के खुंसंग सिदा अखोइना चाखरप लमजेन नखोइ मणिपुर सु याहोंना बा चंगसनगदो मतम सिदा लेतना खनबा हरगलिबनिना अखोइ मसे थेंखांग कायरक हौगिबा था तरुक से थेंगनदो लाखरे मखा ताबा सिंगदे थेंगनाबसे मजे हंजन थेंगना का अखोइगी चाखरपगी लंबे लमजन अखोइजे याम माइथिबा मो ओइगदोरेदना मरु फंगना सिगुम्बा चाखरपगी खुंजे लमजनदा मियोइबगी पुन्ने हिमिनबगी लमजनदा लेतना खनबा हौदोरिबा महिका पांखक ओइरबा मखोइ सिंगसदि मपुंग फाना मथत पाइबसे मसे तंगाइ फदबा मोइरा हाइबसे ngसिलेबाक मयामदा Ccian forum gi माइकैदगी अपील अमुक तौजरी।